Jacob hoidi manasu mamitsu singkraba minido bon yamale ko noido ahumdu chap manana Jacob ting lei Jacob na now kainu sum khallei dubo nupi dongna sasat yengo Jake na hoi tamo nupa heredana dukan amadagi pulap hekta apam apambadu leherega thorok minare Jake na tamo momo chawkhise Jacob na law khreda ko now Jake na as isen mamangzida Roger na ai kem haidok piroi naw tombana haidoke Jacob yam ngakna ai di noi friend or winningi iseni bairo Jake ka Roger ga pulap onsinaraga as naw tombana yamba mane Jacob na noi gari yarok pro Roger na yarokte auto da lai Jacob na phare ai gari da thimbiramage Nikhil da momo chawkhisi lao Roger na yarani da tamo naw tombana yamba ma yarani yi auto da chakhrajani bhai nang chaning dadi chakrojo Roger na chabe nilakani Jacob na lao Jacob ka punna Nikhil da momo chaba lakminare college satkiba nupi singdisu class of leibaduda momo chawsina hek lakpaga tona noina marona ma nupa amatana yilak yaponte aiga khangnaram brasinabu nuksit mukongi ho manipur da lariba nupa mayam se yiwa ngaktani pharabra Sonia na nangwanda khoidana yengbaduda maluraba haitare Pinky na ibemana di lai macha dongna phasare do Eni na aduni akhoi dongna kabu phasaw yadra tona noi wa se number 2 tongninge Eni na nang se akhoi thoiba mansile tona iwa oidoni na manjariba Pinky na imai pema mawaga yokre maida angang duda dada ko baga aidi dilak bichu do man kreda tona angang oirasu ahal naga henjinba ngamdau na te ko Sonia na kaino henjinba ngamdau na te ka haisibo somdana Roger na daje akoi chi hoila e Jake na ha kadai no Jake koile leraga yingi Roger na mali pone Jake na as aidi asing bila abo ninglure nupi maridu nok tana changlai nupi singna lakpai khonjel hairedana leram liba mayam do phasabi maridu da loin yenglai Jake hoisu makhoi bu ure maya higatlaga maridu ahangba cheda phangkhre Jake na ai unabadana lemiba phone da su kai haiduno khangdre kaina aduga higatliba maya se yengo Roger na asida luching lembi oramdoise atai kananta nate Kwakatel gi kwak se oiramdoini Nautomba Jake Roger makoi hum punna noi Jacob di kenta nokte Roger khon kantakna ho GP gi Miss Marie somda hero Marie leizare Jacob wakhal da mathanta khali angang singa punbra haibu choptana ko aidi haujikan angang singse khire he nupi Marie do hero Marie du gi manakta lai Sonia na daje ko Jacob na Haima Sonia nang so Jake na kamai khangnai ba akhoi tamone Sonia na phajayena ngauri bani nangdi yaudabani na ngaubi daba Jake na as wari gadi Jacob nowi exam koira maroi Sonia na kuidre da Jacob na handakti lai harau ba yeng balak ba sanglaroi Sonia na kai gya Jacob na suti kuina phangdi nahan lakpani 1 week khaktani Sonia na Jake na tamo kamai khangnai no Sonia na Jake da lakna rai khangna yadro haisiba aise noi bhabi oiningdri ra Roger na imai pema hosika nupi sidi hoige haina rubai mathau tadre haiduni Jake na adui nate sum kamai khangnai no hangbani da Jacob na now nungai khidre da khangdadi yadrabo Jake na tamodi nupi na hagi waridu kaya kaidaude dana ada sum hangbani da Jacob na akhoi ichangi mamanabi ni kaidorage Jake na Sonia nang moirang khomdei ro Sonia na mane Jake na akhoi ni negi machanupi ichan gatina bro Sonia na lekai gi best friend ni kaino Jake na ho aidi khangludre Sonia na nangdi nongda su noi ni hoida su lak tana adagi lai harau basu yeng basu la amwa Jacob na kai de no da noi mitta pakhang pharasu komplan thaksari bani handak tabu khara honglame hanadi sumang phok thokte
dukandaga pot leiriso yabiba nate. Jake enigi mamangda ikairap yare tamo kaino khangde. Roger na tamo loi haidorakano nupa maseni izat lei koi koiso. Ton Roger da onsilaga yam izat lo. Roger na nang khangdriba. Ton na school uniform duga huran chatluiro. Roger na college dress duga nawa unaruiro. Ton na au nang chakro. Roger na khuthi duga kaidau chak tu baidia. Pinky na as noi ani sidi. Eni na pile da ko amana su hindi amana su tati. Roger na che nang masu hauna lo chat khangdo ba mali nakok tu handkerchief nara khom nata yauri ye. Roger gi dong dong hagan bidu da mayam du wa wa noi. Eni di ikai bana loire Jake suni. Jacob na yaida ko na khomo. Nak to bana che Pinky ya. Pinky na Nak to bana akhoi ni su koinarasiro. Pinky yam ngakna Roger na direct ni he nupa khothok ti aiga loi lehore. Jacob di angang marak tu da waga ngang dau tanjare. To na nautomba noi party se hodong sa game bombaga charu rabo. Roger na favorite dish ni kaino nang su chage hero kharaga namai kalingai du da nang di bera kani he. To na nangon da haibro. Roger na akhoi party hari du di first phatra su tu asita mosina James Bond adagi manau sina gas Bond mayam du wawa noi adagi aina king nina King Bond adagi sidai sina Sita Bond Bond party ne ekhoi se fagi man bro. To na yare ben party se Bond party gaina nawa laude. Roger na nawa di yaus yaudana natu su laude. Eni na as bye thoiba. Roger na yare nang masu khunok chanok singduga lemthuri sarano kwak saroi sepi lindu ngakani noi mari mak. Sonia na hera adaidi ai I karakani. Roger na nang na I karaga kedaudoiba. Sonia na nasak tu thiramadi aroi bisidagadabani. Roger na oi baby nang na engonda tumin yenglaga he noklidu kaigino ngasidi narol chumamo transfer toksilake like pu charade. Nautombana bye aswaida mo masam phoinaruni tumin leyo. Roger na nupi sa koi ba hokradi koi da koini haikibadu bai nang na sumkhreda ko akoi chegi mamani bi ngakta tap tai ko thetkani ya su loi yarakani kanantana nusi pami haibidabani. To na nang na khangbiriba ibungo nache hoidi nupa na damara ta na khrajani pambidabagi koibidabani nupa phanglamoi kaina khaliro. Roger na kwak nang hakta tumina leyo kwak ke thelda khongso nupi gi haunabi kala iro aina che Sonia ga wari sanabasida. To na aidi kedobe kalaktoiba nang nungai ni horen. Roger na horen di akhoi yam busy oijarani haijariba medium gi haunabi miss call chaga pirakano. Nautombana aya fazana hali he ai already lekrak changjakhrani. Thingno haina bu tamladi upai leite mayam du puna round koisilaga khana dana momo chari ngaida Dinesh ka Lucy ga su nok tana changlai. Jake na aya tamo da Dinesh lai. Jacob Dinesh hoide yengai maya higalaga changlakpa Lucy su Jacob ka hek micha narure. Lucy na Dinesh da sat hari as da la okadai nomda oina chawrase. Dinesh na kaidorage nangbu momo chaningi hairam daine. Lucy na as lao halase. Lucy na Dinesh ki makhutu pairaga chingki adubu Jake na hogalaga kauge tawbada Jacob na kogano. Jake mayam bai makhutu phat kan thoklaga kanna kawi da Dinesh phat on thoroklaga yinglei Jake na akhoi tamo si yauri. Dinesh na Lucia imana basu yauri khangnu lao. Lucy na as ai taleba asi angangse haina deba. Dinesh na kaidorage koigi harapro. Lucy na hoi mamit khuyenga do haina de. Dinesh na mina karoklabani na phasade lao. Dinesh hoi lakpaduda Jake mamitu khana Lucy de yingai. Jake ki mamita mu Dinesh na khani gingai. Adubu Dinesh noksinai bye Jacob nomi angang mayamga party tawrini. Dinesh na punbu nungairadi sisu nungaiba makhalamani. Bye ma Lucy khangnawo. Jacob na oh hello Lucy ai Jacob. Lucy noksinai. To na che ai chair ani lawake ko leramo.
ꯔꯣꯖꯔꯅ ꯑꯔꯥꯡ ꯐꯝꯅꯤꯅ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯇꯣꯟ ꯆꯤꯌꯔ ꯑꯅꯤ ꯄꯨꯔꯛꯂꯒ ꯗꯤꯅꯦꯁ ꯍꯣꯏꯗ ꯄꯤ ꯗꯥ ꯁꯤꯗ ꯐꯝꯁꯦ ꯗꯤꯅꯦꯁꯅ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯩ ꯅꯥꯎꯇꯣꯝꯕꯒ ꯔꯣꯖꯔꯒ ꯆꯤꯔꯣꯜ ꯇꯧꯅꯩ ꯃꯗꯨ ꯇꯣꯟꯅ ꯍꯦꯛ ꯎꯔꯨꯔꯦ ꯇꯣꯟꯅ ꯃꯤꯔꯛ ꯇꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯅꯩꯗꯨ ꯀꯩꯒꯤꯅꯣ ꯔꯣꯖꯔꯅ ꯀ꯭ꯋꯥꯛ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯀꯨꯗꯩ ꯍꯦꯜꯂꯤ ꯃꯃꯤꯠ ꯑꯁꯤꯁꯨ ꯊꯧꯕ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗꯨ ꯃꯣꯃꯣ ꯆꯥꯃꯤꯟꯅꯔꯤ ꯅꯥꯎꯇꯣꯝꯕ ꯇꯞꯅ ꯌꯥꯝ ꯃꯥꯜꯂꯦ ꯚꯥꯏ ꯃꯤꯡꯁꯨ ꯃꯥꯟꯅꯩꯌꯦ ꯔꯣꯖꯔꯅ ꯑꯣꯏꯔꯝꯅꯤꯌꯦ ꯚꯥꯏ ꯆꯣꯞꯍꯟꯁꯤꯔꯥ ꯅꯥꯎꯇꯣꯝꯕꯅ ꯍꯩ ꯃꯥꯏ ꯅꯨꯄꯥ ꯌꯥꯎꯔꯤꯁꯤꯗꯤ ꯔꯣꯖꯔꯅ ꯅꯨꯄꯥꯁꯤꯗꯤ ꯑꯆꯝꯕ ꯃꯥꯜꯂꯤ ꯀꯩꯝ ꯈꯪꯖꯔꯝꯃꯣꯏꯌꯦ ꯅꯥꯎꯇꯣꯝꯕꯅ ꯅꯪ ꯅꯨꯄꯥꯁꯤꯅ ꯐꯨꯔꯛꯑꯗꯤ ꯔꯣꯖꯔꯅ ꯃꯥꯅ ꯐꯨꯔꯛꯂꯒ ꯑꯩꯗꯤ ꯇꯤꯀꯤ ꯍꯣꯠꯂꯒ ꯂꯩꯒꯗ꯭ꯔꯣ ꯐꯨꯒꯥꯏꯅꯔ ꯂꯣꯏꯔꯦ ꯅꯥꯎꯇꯣꯝꯕꯅ ꯍꯣꯏꯗꯦꯍꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯏꯀꯥꯏꯕꯤꯕꯅ ꯐꯩ ꯅꯩꯔꯁꯦ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯄꯨꯂꯞ ꯌꯦꯡꯉꯒ ꯂꯩ ꯔꯣꯖꯔꯅ ꯅꯩꯔꯒꯦꯗ ꯆꯦ ꯂꯨꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯁꯦ ꯂꯨꯁꯤꯅ ꯔꯣꯖꯔꯅ ꯚꯤꯗꯤꯑꯣꯗꯣ ꯑꯩꯕꯨꯗꯤ ꯌꯦꯡꯖꯗ꯭ꯔꯤ ꯏꯃꯥꯟꯅꯕꯅ ꯃꯉꯣꯟꯗ ꯌꯥꯎꯋꯦ ꯍꯥꯏꯕ ꯂꯨꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯗꯤꯅꯦꯁ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯂꯒ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯁꯦ ꯔꯣꯖꯔꯅ ꯚꯥꯏ ꯐꯨꯒꯥꯏꯅꯗꯣꯏ ꯁꯔꯨꯛ ꯌꯦꯡꯍꯟꯈ꯭ꯔꯁꯦ ꯅꯥꯎꯇꯣꯝꯕꯅ ꯁꯤꯒꯨꯝꯕ ꯌꯦꯡꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯀꯥꯟꯅꯗ꯭ꯔꯥ ꯔꯣꯖꯔꯅ ꯀꯥꯟꯅꯩ ꯚꯥꯏ ꯊꯤꯅ ꯀꯥꯟꯅꯩ ꯍꯣꯔꯦꯟꯗꯩ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯃꯝꯕ ꯚꯤꯗꯤꯑꯣꯈꯩ ꯂꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯣ ꯋꯥꯠꯁꯑꯦꯞꯇ ꯏꯌꯥꯝꯕ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯌꯥꯝꯕꯕꯨ ꯆꯣꯞꯍꯟꯕꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯁꯤꯒꯨꯝꯕꯁꯦ ꯏꯌꯥꯝꯕꯗꯤ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦꯅ ꯑꯦꯅꯤ ꯈꯣꯟ ꯀꯂꯞꯅ ꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪ ꯉꯥꯎꯔꯕꯣ ꯖꯦꯛ ꯑꯦꯅꯤꯗ ꯑꯣꯏꯅ ꯁꯥꯎꯔꯛꯏ ꯑꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤ ꯃꯁꯦꯟꯅꯦꯅ ꯀꯟꯈꯠꯂꯛꯀꯅꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯏ ꯖꯦꯀꯣꯕꯅ ꯅꯥꯎ ꯖꯦꯀꯣb ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯖꯦꯛ ꯁꯥꯎꯔꯒ ꯇꯥꯃꯣ ꯐꯠꯇꯕ ꯂꯣꯠꯀꯨꯝꯁꯦ ꯃꯁꯤꯅ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯌꯥꯏꯌꯦ ꯗꯤꯅꯦꯁꯅ ꯔꯣꯖꯔꯗꯩ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯖꯦꯛꯅ ꯑꯩꯉꯣꯟꯗꯩꯁꯤꯅ ꯑꯇꯣꯞꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯥꯎꯇꯣꯝꯕꯅ ꯑꯩꯒꯤꯁꯤꯅ ꯅꯨꯄꯥꯗꯨ ꯈꯔ ꯁꯤꯅꯤꯌꯔꯅꯦ ꯖꯦꯛꯅ ꯑꯩꯉꯣꯟꯗꯩꯁꯤꯁꯨ ꯁꯤꯅꯤꯌꯔꯅꯦ ꯁꯦ ꯌꯦꯡꯉꯣ ꯅꯥꯎꯇꯣꯝꯕꯅ ꯖꯦꯛꯀꯤ ꯐꯣꯟꯗꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯂꯨꯕꯗ ꯑꯣ ꯁꯤꯠ ꯁꯦꯗꯥ ꯖꯦꯛ ꯑꯗꯨꯗꯤ ꯗꯦꯂꯤꯠ ꯇꯧꯈ꯭ꯔꯣ ꯖꯦꯛꯅ ꯀꯩꯒꯤꯅꯣ ꯗꯤꯅꯦꯁ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯊꯋꯥꯏ ꯆꯥꯛꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯨꯁꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯨꯄꯤ ꯃꯔꯤꯗꯨꯗꯤ ꯈꯠꯂꯁꯨ ꯂꯥꯡꯂꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯤꯕꯅꯤꯅ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟ ꯂꯩ ꯂꯨꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯏꯁꯨ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯅꯥꯎꯇꯣꯝꯕꯅ ꯖꯦꯛꯇ ꯌꯦꯡꯂꯒ ꯃꯃꯤꯠꯇꯨ ꯈꯞꯄꯤ ꯖꯦꯛꯇꯤ ꯅꯥꯎꯇꯣꯝꯕꯒꯤ ꯏꯪꯒꯤꯠꯇꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯔꯣꯖꯔꯁꯨ ꯑꯅꯤꯗꯨꯒꯤ ꯑꯦꯛꯇꯤꯡꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯗꯨꯅ ꯔꯣꯖꯔꯅ ꯗꯥ ꯖꯦꯛ ꯑꯝꯇ ꯄꯤꯌꯨ ꯌꯦꯡꯒꯦ ꯅꯥꯎꯇꯣꯝꯕꯅ ꯑꯁ ꯌꯥꯔꯦ ꯀꯩ ꯀꯥꯟꯅꯅꯕ ꯔꯣꯖꯔ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯖꯦꯛꯁꯨ ꯄꯤꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦ ꯈꯜꯂꯒ ꯐꯣꯟꯗꯨ ꯄꯤꯔꯛꯏ ꯔꯣꯖꯔ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯤ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯑꯦꯅꯤꯅ ꯊꯣꯏꯕ ꯐꯣꯟꯗꯨ ꯄꯤꯈ꯭ꯔꯣ ꯔꯣꯖꯔ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯂꯨꯁꯤꯗ ꯈꯥꯅ ꯌꯦꯡꯂꯒ ꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯤ ꯍꯤꯡꯅ ꯐꯨꯝꯕꯅ ꯐꯔꯕꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯣꯏ ꯅꯪꯗꯤ ꯀꯔꯕꯥꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯅꯪꯗꯤ ꯊꯧꯔꯤꯛ ꯄꯤꯕꯤꯒꯦ ꯁꯤꯖꯈꯣ ꯑꯦꯅꯤ ꯁꯧꯔꯥꯡꯅꯅ ꯊꯣꯏꯕ ꯍꯩꯄꯥ ꯁꯥꯒꯅꯨ ꯅꯪꯅ ꯊꯧ ꯅꯠꯇꯦ ꯐꯣꯟꯗꯨ ꯄꯤꯈ꯭ꯔꯣ ꯔꯣꯖꯔ ꯃꯆꯦꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯆꯦ ꯑꯩ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯣꯖꯔ ꯇꯦꯕꯜꯗꯨꯗ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯀꯞꯄꯤ ꯖꯦꯀꯣb ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯥ ꯁꯥꯔꯦ ꯁꯥꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯨꯁꯤ ꯅꯪ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏꯅꯣ ꯅꯪꯅ ꯀꯥꯏꯍꯟꯕ ꯄꯥꯝꯂꯤꯕꯁꯦ ꯖꯦꯛ ꯁꯥꯎꯔꯒ ꯗꯥ ꯗꯤꯅꯦꯁ ꯑꯩꯈꯣꯏ ꯇꯥꯃꯣꯒꯁꯨ ꯈꯪꯅꯔꯝꯕꯅꯦ ꯗꯤꯅꯦꯁ ꯄꯤꯡ ꯉꯥꯎꯈ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯨꯁꯤꯕꯨ ꯃꯁꯝ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯅꯪꯒꯨꯝꯕꯅ ꯄ꯭ꯂꯦ ꯇꯧꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯍꯥ ꯈꯪꯍꯧꯗꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯤ ꯑꯦꯅꯤ ꯍꯣꯏ ꯁꯣꯅꯤꯌꯥ ꯍꯣꯏ ꯆꯪꯂꯒ ꯈꯥꯝꯗꯣꯛꯏ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯅꯥꯎꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯚꯥꯏ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯨꯏꯔꯦ ꯑꯩꯗꯤ ꯈꯪꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠꯂꯨꯗꯩ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯍꯟꯅꯤꯡꯗꯕꯒꯤ ꯑꯩ ꯋꯥꯐꯝꯁꯦ ꯂꯣꯠꯄꯅꯤ ꯔꯣꯖꯔ ꯀꯞꯄꯒ ꯄꯥꯞ ꯆꯦꯟꯕ ꯃꯄꯣꯛꯅꯦ ꯚꯥꯏ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯆꯩꯅꯥ ꯐꯪꯂꯒ ꯂꯣꯏꯈ꯭ꯔꯗꯕ ꯃꯄꯣꯛꯅꯤ ꯅꯥꯎꯇꯣꯝꯕꯅ ꯚꯥꯏ ꯄ꯭ꯂꯤꯖ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯦꯄꯣꯂꯤꯌꯟꯅ ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯃꯃꯥ ꯑꯐꯕ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯑꯟꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ
ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯔꯣꯖꯔꯒꯤ ꯃꯑꯣꯡꯗꯨꯗ ꯖꯦꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯔꯣꯖꯔ, ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯔꯣꯖꯔ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯔꯣꯖꯔꯒꯤ ꯃꯇꯧ ꯎꯕꯗ ꯇꯣꯟꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯌꯦꯡꯖꯔꯛꯏ꯫ ꯇꯣꯟꯅ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯔꯣꯖꯔ ꯏꯀꯥꯏꯅ ꯂꯨꯞꯊꯔꯒ ꯇꯞꯅ, "ꯑꯩꯈꯣꯏ ꯕꯕꯥꯅꯦ." ꯑꯦꯅꯤꯁꯨ ꯃꯄꯤ ꯇꯥꯔꯛꯏ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, "ꯊꯣꯏꯕ." ꯔꯣꯖꯔ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, "ꯆꯦ, ꯌꯨꯝ ꯍꯜꯂꯁꯤ." ꯑꯦꯅꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ "ꯏꯆꯦ, ꯅꯣꯏꯅ ꯑꯗꯨꯝꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯂꯥꯟꯖꯗ꯭ꯔꯕ ꯃꯇꯨ ꯃꯆꯥꯗ ꯆꯩꯅꯥ ꯄꯤꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ, ꯏꯆꯦꯅ ꯂꯣꯏꯅꯔꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯁꯤꯅ ꯉꯁꯤ ꯏꯀꯥꯏꯅ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤꯕꯁꯦ." ꯑꯦꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯀꯣꯏꯔꯝꯕ ꯇꯣꯟꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯀꯞꯄꯤ꯫ ꯇꯣꯟꯅ, "ꯔꯣꯖꯔ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯔꯣꯖꯔ ꯅꯥꯎꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, "ꯚꯥꯏ, ꯆꯠꯂꯁꯤ." ꯖꯦꯀꯣꯕ ꯇꯞꯅ, "ꯂꯣꯏꯅ ꯉꯥꯏꯈꯣ, ꯀꯅꯥꯝꯇ ꯆꯠꯈꯤꯅꯣ. ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯂꯒ ꯁꯨꯃꯥꯏꯅ ꯀꯥꯏꯅꯕ ꯅꯨꯡꯉꯥꯏꯇꯦ." ꯗꯤꯅꯦꯁꯁꯨ ꯏꯀꯥꯏꯔꯦ꯫ "ꯚꯥꯏ, ꯑꯩꯅ ꯂꯥꯟꯕꯅꯤ. ꯅꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯑꯩꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ." ꯃꯗꯨ ꯍꯥꯏꯔꯒ ꯗꯤꯅꯦꯁ ꯂꯨꯁꯤꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯗꯤꯅꯦꯁꯅ, "ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯞꯄ ꯎꯔꯒ? ꯅꯪꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯂꯣꯏꯔꯕꯅꯦ. ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯇꯨꯀꯠꯆꯩ." ꯗꯤꯅꯦꯁ ꯂꯨꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯏ ꯀꯥꯔꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯂꯨꯁꯤ ꯃꯇꯣꯝꯗ ꯀꯞꯄꯒ ꯂꯩꯍꯧꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯖꯦꯛꯅ, "ꯇꯥꯃꯣ, ꯆꯠꯂꯁꯤ." ꯖꯦꯀꯣꯕꯅ, "ꯏꯅꯥꯎ, ꯅꯣꯏꯕꯨ ꯀꯥꯏꯗꯩꯅꯣ?" ꯔꯣꯖꯔꯅ, "ꯇꯥꯃꯣ, ꯑꯩ ꯅꯒꯥꯝꯄꯥꯜꯗ ꯕꯨꯕꯣꯛ ꯍꯣꯏꯗ ꯂꯩ. ꯃꯔꯨꯞꯁꯤꯅ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯚꯔꯥꯗ ꯂꯩꯕꯅꯦ." ꯖꯦꯀꯣꯕꯅ, "ꯐꯔꯦ, ꯅꯣꯏ ꯑꯅꯤ ꯇꯥꯃꯣ ꯊꯤꯟꯕꯤꯔꯒꯦ. ꯏꯆꯟ, ꯅꯣꯏꯗꯤ?" ꯁꯣꯅꯤꯌꯥꯅ, "ꯗꯥ ꯖꯦꯀꯣꯕ, ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯎꯔꯛꯏ, ꯑꯦꯅꯤꯒꯤꯁꯨ ꯌꯥꯎꯔꯛꯏ." ꯖꯦꯀꯣꯕꯅ, "ꯐꯔꯦ ꯐꯔꯦ, ꯅꯣꯏꯁꯨ ꯍꯜꯂꯣ." ꯁꯣꯅꯤꯌꯥꯅ, "ꯍꯣꯏꯗ, ꯚꯥꯏ, ꯂꯥꯛꯑꯣ." ꯇꯣꯟ ꯔꯣꯖꯔꯕꯨ ꯌꯦꯡꯂꯝꯃꯒ, "ꯔꯣꯖꯔ, ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦꯀꯣ?" ꯔꯣꯖꯔꯅ, ꯅꯨꯄꯤꯈꯩꯗꯨ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ, "ꯅꯪ ꯃꯤꯡꯗꯣ ꯔꯣꯖꯔ ꯍꯥꯏꯕꯅꯤꯀꯣ?" ꯔꯣꯖꯔꯅ, "ꯍꯣꯏ ꯇꯥꯃꯣ." ꯖꯦꯀꯣꯕꯅ, "ꯔꯣꯖꯔ, ꯇꯥꯃꯣ ꯋꯥ ꯍꯥꯏꯒꯦ." ꯔꯣꯖꯔꯅ, ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯈꯜ ꯃꯊꯦꯜꯅꯤ. ꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ. ꯑꯋꯥꯕꯁꯦ ꯌꯥꯔꯤꯈꯩ ꯈꯥꯡꯒꯗꯕꯅꯤ. ꯋꯥꯗꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯗꯕꯅꯤ. ꯑꯩ ꯈꯪꯉꯤ, ꯏꯅꯥꯎꯅ ꯉꯁꯤ ꯆꯥꯛꯂꯝꯒꯗꯕ, ꯋꯥꯔꯝꯒꯗꯕꯗꯣ ꯇꯥꯃꯣꯗꯁꯨ ꯆꯩꯅꯥ ꯐꯥꯎꯏ. ꯑꯩꯗꯤ ꯅꯨꯄꯤ ꯅꯍꯥꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯔꯛꯇꯦ. ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯐꯥꯎ ꯁꯥꯟꯅꯗꯦ. ꯑꯗꯨꯅ ꯃꯔꯨꯞꯈꯩꯗ ꯋꯥꯐꯝꯁꯤꯐꯥꯎ ꯍꯧꯗꯣꯛꯆꯈꯤꯗꯦ. ꯑꯩꯁꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯨ ꯈꯜꯂꯨꯔꯒ ꯌꯥꯕꯤꯈꯤ. ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯈꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯄꯟꯊꯨꯡ ꯌꯧꯕ ꯈꯛꯇꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ. ꯈꯟꯖꯕꯅ ꯑꯃ, ꯇꯝꯂꯝꯕꯅ ꯑꯃ. ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕꯁꯦ ꯅꯣꯏꯗꯁꯨ ꯇꯝꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯩꯅꯥꯁꯦ ꯐꯪꯗꯕꯗꯤ ꯑꯣꯏꯌꯨ. ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯈꯥꯡꯕ ꯋꯥꯕꯅꯤ. ꯅꯨꯄꯤꯗꯤ ꯈꯥꯡꯕ ꯀꯟꯕꯅꯤ. ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯅꯨꯄꯥꯁꯨ ꯀꯌꯥꯅꯤ. ꯑꯗꯨꯅ ꯖꯁ ꯔꯤꯂꯦꯛꯁ." ꯖꯦꯀꯣꯕꯅ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯍꯩꯔꯒ ꯔꯣꯖꯔꯗ ꯄꯤ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯔꯣꯖꯔ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯇꯞꯅ ꯊꯛꯏ꯫ ꯖꯦꯛꯀ ꯅꯥꯎꯇꯣꯝꯕꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯖꯦꯀꯣꯕꯅ, "ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯅꯥꯝꯇ ꯍꯤꯡꯂꯣꯏ. ꯂꯣꯏꯅ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯂꯕ ꯀꯥꯟꯗ ꯆꯠꯈꯤꯗꯣꯏ ꯉꯥꯛꯇꯅꯤ. ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯄꯥꯡꯗꯕ ꯉꯥꯛꯇꯅꯤ. ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯄꯣꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯐꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯔꯝꯒꯦꯀꯣ ꯈꯟꯒꯗꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯃꯣꯅ ꯍꯥꯏꯁꯦ?" ꯔꯣꯖꯔ ꯇꯞꯅ, "ꯍꯣꯏ ꯇꯥꯃꯣ, ꯇꯥꯏꯌꯦ." ꯖꯦꯀꯣꯕꯅ, "ꯒꯨꯗ. ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯅ ꯉꯁꯥꯏ ꯅꯣꯛꯄꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ. ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯐꯠꯇꯕ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ?" ꯅꯥꯎꯇꯣꯝꯕꯅ, "ꯆꯨꯝꯃꯤ ꯇꯥꯃꯣ. ꯐꯠꯇꯕꯅ ꯐꯠꯇꯕ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯍꯥꯏꯗꯨꯅꯤ." ꯖꯦꯀꯣꯕꯅ, ꯑꯗꯨꯅꯤ. ꯅꯪ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ. ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯌꯥꯝꯕ ꯑꯩꯁꯦ ꯄꯣꯛꯃꯤꯟꯅꯕꯅꯤ ꯈꯜꯂꯨ." ꯔꯣꯖꯔ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ "ꯇꯥꯃꯣ, ꯑꯩꯒꯤꯗꯤ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯁꯨ ꯏꯅꯥꯎꯁꯨ ꯂꯩꯖꯗꯦ. ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯗ꯭ꯔꯁꯨ ꯏꯆꯦ ꯏꯆꯟꯗꯤ ꯂꯩ. ꯇꯥꯃꯣ, ꯑꯩꯕꯨꯁꯨ ꯅꯅꯥꯎꯅꯤ ꯈꯟꯕꯤꯕꯁꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯦ ꯈꯟꯖꯒꯦꯀꯣ ꯖꯦꯀꯣꯕ ꯇꯞꯅ ꯅꯣꯛꯏ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎ ꯑꯅꯤ ꯁꯨꯔꯦ ꯈꯜꯂꯗꯧꯅꯤ ꯖꯦꯛꯅ ꯑꯋꯥꯕꯁꯤꯡꯗꯨ ꯀꯥꯎꯈꯤꯅꯕ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯏꯃ ꯇꯥꯔꯦꯀꯣ ꯗꯥ ꯖꯦꯛꯇꯩ ꯏꯕꯥꯏ ꯏꯕꯥꯏꯗꯩ ꯇꯥꯃꯣ ꯌꯥꯏ ꯋꯥ ꯅꯥꯎꯇꯣꯝꯕꯅ ꯑꯁ ꯔꯣꯖꯔꯅ ꯇꯥꯃꯣ ꯕꯥꯏ ꯀꯧꯔꯒꯦ ꯖꯦꯛꯅ ꯑꯗꯨ ꯐꯖꯔꯦ ꯑꯗꯨ ꯀꯧꯔꯛꯑꯣ ꯖꯦꯀꯣꯕꯅ ꯅꯨꯄꯤꯒ ꯊꯤꯅꯤꯡꯂꯕꯣ ꯅꯪꯕꯣ ꯖꯦꯛꯅ ꯇꯥꯃꯣ ꯑꯩꯗꯤ ꯍꯥꯠ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯆꯦꯟꯁꯤꯜꯂꯁꯤꯔ ꯈꯜꯂꯕꯅꯤ ꯖꯦꯀꯣꯕꯅ ꯀꯥꯏꯅꯕ ꯍꯥꯏꯁꯦ ꯊꯃꯣꯏ ꯇꯤꯟꯅꯔꯛꯇꯕꯗꯩꯅꯤ ꯊꯃꯣꯏ ꯇꯤꯟꯅꯔꯛꯇꯕ ꯃꯤꯗꯨꯒ ꯀꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯀꯥꯏꯅꯈꯤꯕꯗ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ ꯊꯃꯣꯏꯕꯨ ꯇꯤꯟꯅꯔꯗꯤ ꯆꯍꯤ 10 ꯍꯦꯜꯂꯐꯥꯎ ꯅꯨꯡꯁꯤꯅꯕ ꯂꯩꯔꯤꯗꯨꯗꯤ ꯅꯥꯎꯇꯣꯝꯕꯅ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯑꯗꯣ ꯗꯥꯖꯦ ꯆꯦ ꯑꯅꯤ ꯈꯪꯅꯕ ꯀꯥꯏꯁꯦ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯖꯦꯛꯅ ꯃꯥꯅꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯒꯨꯝꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯤꯁꯦ ꯅꯥꯎꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯂꯩꯗꯧꯕ ꯅꯨꯄꯤꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯔꯣꯖꯔꯅ ꯊꯝꯕꯥꯜ ꯁꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦ ꯊꯝꯕꯧ ꯑꯣꯜꯂꯕ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯣꯏ ꯑꯅꯤꯅꯁꯨ ꯑꯐꯕꯒ ꯁꯥꯔꯗꯅ ꯑꯇꯩꯗ ꯍꯥꯏꯔꯨꯁꯨ ꯇꯥꯃꯣꯒ ꯑꯩꯒꯗꯤ ꯆꯝꯐꯨꯠꯅꯤ ꯏꯀꯥꯏꯌꯣ ꯅꯃꯥꯏꯁꯤꯡꯗꯣ ꯅꯥꯎꯇꯣꯝꯕꯅ ꯚꯤꯗꯤꯑꯣꯒꯤ ꯃꯇꯦꯡꯅ ꯅꯠꯇ꯭ꯔꯣ ꯈꯪꯅꯔꯛꯂꯤ ꯃꯌꯥꯝꯁꯦ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯔꯣꯖꯔꯅ ꯚꯤꯗꯤꯑꯣꯒꯤ ꯃꯇꯦꯡꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯞꯄꯤꯗꯣ ꯖꯦꯛꯅ ꯑꯁ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯔꯣꯖꯔꯅ ꯅꯣꯏ ꯇꯥꯃꯣ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯖꯦꯛꯅ ꯅꯣꯏ ꯆꯦꯗꯤ ꯏꯇꯨ ꯑꯣꯏꯗꯧꯅꯤꯅ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦ ꯖꯦꯀꯣꯕꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯨ ꯏꯀꯥꯏꯗꯧ ꯇꯜꯂꯦ ꯀꯥꯟꯗꯦ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞꯅ ꯍꯣꯏ ꯇꯥꯃꯣ ꯃꯈꯣꯏ ꯃꯔꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯖꯦꯀꯣꯕꯅ ꯕꯤꯜ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯅꯪ ꯍꯥꯟꯅ ꯊꯤꯟꯕꯤꯔꯒꯦ ꯔꯣꯖꯔꯅ ꯌꯥꯏꯌꯦ ꯇꯥꯃꯣ ꯑꯁꯨꯝꯅ ꯔꯣꯖꯔ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯃꯤ ꯔꯣꯖꯔ ꯇꯁꯦꯡꯕꯗꯤ ꯏꯀꯥꯏꯃꯟꯕꯗꯒꯤ ꯁꯤꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯖꯦꯀꯣꯕ ꯏꯪ ꯇꯞꯄ ꯀꯣꯛ ꯋꯥꯡꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯔꯣꯖꯔꯒꯤ ꯐꯤꯂꯤꯡꯁ ꯈꯪꯕꯗꯒꯤ ꯔꯣꯖꯔꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯅꯤ ꯑꯗꯨꯃꯛꯅꯁꯨ ꯔꯣꯖꯔ ꯋꯥꯈꯜꯗꯨ ꯈꯔ ꯆꯥꯎꯊꯣꯛꯆꯕꯅꯤ ꯏꯟꯈꯠꯂꯛꯄ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯕ ꯔꯣꯖꯔꯗꯨ ꯖꯦꯀꯣꯕꯀꯤ ꯑꯦꯗꯚꯥꯏꯁꯇ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ